ngasi ayuk tongan fam ani dagi Imphal West District Police Commando amasung Police Commando Unit Khabai soi gi kangmuna Lalhou lup ani gi Lalmee ani Phare haidi thogok sing asi matangda police ri phangwa pawna hai ngasi ayuk pung 3 lom ta matamda Imphal West District Police Commando gi kangmuna Lalhou lup amagi Lalmee ama masagi meyum dagi faba ngamkhe Phare Lalmee adugi maming Asem Bobby Elias Boyai sahi ni putaret apopo birel kawi yuremam awang lekai dagi ni mahak posam wahang pawng sathabada mahakumja 1993 da Lalhou lup adu da yawuni madugi matung 1994 da Myanmar gi Samu village ta basic military training phangbaga loina Lalhou lup adugi nipan so base gi army number 236 ni haiba khangmangamle makha taba ani we thabuk sing lokhanaba pasoi police station da Phare mi we edu kushin nakre hai nakalam rom danga se yupung taramathoi makhairom ta matam da su mari suba Assam Rifles da pirakhiba input amagi makhada SP Railway amadi Special Commando Unit Khabai soi TS Krishna Tombi gi miyang makhada Special Commando Unit Khabai soi OC Subedar L Bebekanandana lusing batim anina Kongbu Standard College manaki oil pam mapada lambi lakpa gari amasung mioi sing sek tawgi thabak sathabada RPF pele gi Lalmee amasu Phare haire Phare mioi aduna andro maring thendagi singakham dharmo Elias nongpok nganba sei kuntragni pan apokpa sham bandho kawi mahak andro khunu leba Mr Ibon mi kawba mioi amai kuthang na kumjal lisingani subna manga da Lalhou lup adu yawbuni thangjing chingda basic military training phangbaga loina mahak ki army number 0045 ni haujik lup adugi Mr Singlen kawba mioi amagi command makhada party ki thabak tawram sing tawi habu sukhang mangamle haire